Ngarang Jiribam District ki Deputy Commissioner Krishna Kumar IAS na Borobekra Subdivision ki manung channel laiba Latingkal Part 1 amadi Latingkal Part 2 da MJNREGS ki meeting makhada Integrated Child Development Service Project ki manung channel saba loiraba Anganwadi Center ani hongnabi matung ina miyam da sinnakhre hangdokpagi thorongga marilena Deputy Commissioner Krishna Kumar IAS na haikibada nupi masa singda kanaba kaya piragani nupi masa singda larik tamhanduna mama obi singna masa nupi sing bu afaba pokta kaya pibiduna afaba mi oinaba fonagadabani loinana pikliba chahi sutiba nupi macha singbu namdada luhongbagi thabak thorom tarokpa tarabadi marilena ba authority singda matam chana pau khanghanduna makhata ba thabak lokhathangadabani haiba wafam kaya su thamke ngasi hangdokliba Anganwadi Center sing asina miron binupi amadi angang chen bi mama singda hena kanaba kaya phangalagani loinana chahi tarokki makhada leiba angang singda supplementary nutrition phanghanba yauna kanaba kaya sing Lobby Hireduna District Hospital sing the free the health care service sing amadi mathau tarabadi ambulance sijinabagi khudong chaba su piri haina haike nauna hangdokli Anganwadi Center sing asigi matengdagi hena chawkhatpa amadi afaba lamdam ama oiba ngamlagani haina fogdoke ngarangi thorom adu da Gram Panchayat Borobekra Syamal Bose BDO Borobekra RK Sailas Singh Pradhan amadi जिला परिषद बोरोबेक्रा जिला परिषद के मेंबर सिंह डिस्ट्रिक्ट एडमिनिस्ट्रेशन के ऑफिशियल सिंह ICDS वर्कर्स आशा वर्कर्स लोकल कम्युनिटी लीडर सिंह सरुक याखे।